ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯍꯥꯡꯕꯒꯤ ꯑꯍꯥꯡꯕ ꯃꯇꯝ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯅꯉꯣꯟꯗꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯣꯄꯔ ꯑꯃꯗ ꯆꯪꯗꯨꯅ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯒꯅꯤ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯨꯝꯂꯛꯀꯅꯤ ꯅꯣꯡꯃ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯒꯣꯜꯗꯨꯃ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯒꯣꯜ ꯑꯗꯨ ꯐꯪꯅꯕꯒꯤ ꯍꯣꯠꯅꯕꯗ ꯅꯣꯡꯉꯥꯜꯂꯕꯁꯨ ꯃꯉꯣꯟꯗ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯀꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯁꯨ ꯅꯪꯒꯤ ꯒꯣꯜ ꯑꯃ ꯐꯪꯅꯅꯕ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯅꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯇꯣꯞꯄꯅ ꯅꯉꯣꯟꯗ ꯗꯤꯁꯇꯔꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯪꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯗꯨꯅ ꯅꯪꯅ ꯅꯣꯡꯃꯒꯤ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯗꯤ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯨꯟꯅ ꯈꯜꯂꯒ ꯅꯪꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯅꯪ ꯉꯁꯤ ꯀꯔꯝꯕ ꯒꯣꯜ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯒꯦ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯦꯠ tꯧꯍꯧꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯦꯠ ꯑꯃꯠꯇ ꯊꯝꯗꯕ ꯑꯣꯏꯔꯒꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯃꯛꯅ ꯅꯪꯒꯤ ꯑꯐꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨ ꯃꯤꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯂꯩꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕ IAS ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯅꯪꯒꯤ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯁꯥꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯃꯣꯃꯦꯟ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗු ꯗꯥꯏꯃꯟ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯪꯂꯤꯕ ꯃꯈꯩ ꯃꯥꯒꯤ ꯚꯦꯂꯨ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯗꯨꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯒꯤ ꯚꯦꯂꯨ ꯑꯗꯨ ꯃꯃꯜ ꯂꯩꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯃꯗꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯅꯝ ꯀꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯁꯥꯟꯅꯄꯣꯠ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯉꯝꯕꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥ ꯏꯄꯥꯅ ꯀꯌꯥꯔꯛ ꯊꯦꯝꯗꯨꯅ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯋꯥ ꯂꯧꯗꯦ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗꯕꯨ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯩ ꯃꯔꯝꯗꯤ मतम अदुदा करीगुम्बा अमा फंगनबगिदमक्ता लेप्पा लैतना होनै अतोप्पा पोट अमत्तगा येनबा लैतना अैना पामलिबा अदुमक फंगननबा होनबनी अदुना अैखोइसु असिगुम्बा आंगांग ओइरिङैगी पोट अमा फंगनबा होनबगी हैनबी असे अमुक हन्ना अैखोइना हिंगनबा ताई अैना ngamdaba yade अैना तौदबा यादे हाइबगी मओंगदा इसाना इसाबु अमुक हन्ना निंगसिंगदुना होनगदबनी नंबु अतोप मीसिंगना मदु तौदबा यादे हाइदुन इनसिलिबा पुनमक अदो ओइदबा ngaktani करीगुमा नंगना मोरोक पांबी अमा थाबा मतमदा मतम खरगी मतुंगदा मोरोक पांबी अदो मोरोक हेकपा हौबा यागनी अदुबु हाइदिबा मोरोक पांबी अदो यामना कनबा पांबी अमा ओइबदि नतबनिना मतम खरगी मतुंगदा अदुमक लोइखिगनी अदुबु नंगना हैनौ पांबी अमा थादुने हिंगनबा होनबदा सही मरी चंगनी असुमना सही मरी चंगलगा मपुंग फादुना चाउरपा हैनौ पांबी अदुना नंगबु मतम सांगना नंगोंदा हैनौ पीबा ngamgani हैनौ पांबी अदुना मतम सांगना नंगोंदा हैनौ पीबा ngamgani मतौ असुमना नंगना नंगोंदसु मतम सांगना नंगना होनजबगी महे अदुसु नंगना मतम सांगना अदुमक फंगो ओइगिन खंगदबा अमना इसाना होननिंगबगी थौना अदुदी नंगी इदुना अदुमक याउना लैख्रबनी नंगी माइथोंना लेपकदबदी नत्ते कनागुम्बा अमगी मफम मतम अमदी माइथोंग येंगलगा मागी होननिंगबगी मथौना अदुगी मरमदा अैखोइना ngang याबा ngamba नत्ते अैखोइना ngang हाइनिंगबा हाइबा याबा नत्ते माइथोंददी यामना तप्पा मालगा मागी थमोइनिंगदा प्रोक प्रोक साकना होनबा मिसु अदुमक लैबनी अदुना अैखोइना हौजसे लॉकडाउन नि हाइदुना अैखोइ पुनमक फमदुना करी अमता तौदुना अदुमक लै मरमदी अैखोइना मतम असे लेंगदबगुमना अदुबु मतमगी खोंचती अदुमक लेपा लैतना चली मओंदा अहोंबा करीसु लैते नंगसु अमुक्तंग थाजबियु हौजकी मतमदा लेपा लैतना होनरिबा लाइरिक पारिबा मियोइसिंग अदुदी अैखोइगी पुंसिदगी अदुकी मतिक मांगलिंग थादुना चटख्रबनी होय असिगुबा मतमसे यामना रुबा मतमनी अदुबु अरुबा मतमसे अैखोइ पुनमकी पुंसिदा अदुमक लाकदौरिबनी
ꯅꯪ ꯅꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯖꯒꯗꯕꯅꯤ ꯑꯩꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯒ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯅꯝ ꯀꯜꯂꯒ ꯂꯦꯞꯈꯠꯇꯨꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯒꯣꯜ ꯑꯗꯨ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯕꯤꯌꯨ ꯅꯪꯅ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯅꯪꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯕꯤꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯁꯣꯝꯅ ꯌꯥꯅꯤꯡꯕ ꯊꯣꯛꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯉꯝꯕ ꯃꯈꯩ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ